Praise the Lord. Ahanbamagtada Swarga Malim Taibangpal Marul Ahumbu Laishem Biba Ekoi Kudingmaki Haurapam Oiriba Laishem Biba Mapubu Mapal Naidana Tagat Chabagalunina Ipagi Afaba Nungshiba Atoiba Isu Christagi Matik Mangalgi Wahaya Sibu Tabigadoriba Ichilinau Sing Ichel Sing Ima Pabung Sing Pumnamag Pusu Yaifa Mongol Pizeri Isu Christa Dagi Yaifa Mongol Nizeri Adom Singi Damagta Adom Naleriba Mafam Singda Kanbiba Mapuna Adom Buluna Biba Warsan Luna Diana Laishramna Tamoi Dagi Nungshiba Pondok Seri Ngasi Mayamda Toiba Testimony Amakaksu Itahanjarake Testimony si Iramda Manipuri Yamna Atoibi Saisakpi Gospel isay Ishorbu Thagat Jabagi isay Saktuna Ishorgi Achoba Tawal Tawdang Lauribi Isu Christagi Machanupi Sister Kabita Tawnam Mahaki Testimony ni Hariba Testimony si Ini Yangzaba Matamda Egi Tamoidasu Ipana Wangangbiki Egi Tamoidasu Ipana Sokpiki Amasung Mayamna Hena Kangbayana Bagidamakta Ipana Seman Biriba channel asitasu ay upload tawzage haduna ichegi testimony se ina semjerakpani ahanbadadi ichebu mapal naiduna thagatjai aduga icheda ishona loina bibase khandok bibase ekhoi manipur khakta natana maitei lon asibu khangba khakta natana atopadasu ishona atopa mayam singdasu ishona khandok bibane habase gi thamoida fauzai aduga akhoi ichegi testimony asibu social media da maroina YouTube da upload tawbirakpa aduga Sister ga loinana Ishorgi Togol Tauminabising Pumnamak Pusu Isu Christagi Minglenda Aina Nungshiba Aina Harauzaba Fongdoksari Amato Ibagi Chilnao Ibagi Mari the Fongdoksari Amasung Ishorna Adom Punamak Pusu Hena Loinabi Boisanu Asi Sister gi testimony ase tiang biriba tabiriba pumnamakta ipana wangang bigani ipana sok bigani maruina Yesu Christ bu khangchadriba singda Ishorna soidana loina bigani have say thamoida fauzabagi aina testimony ase aina semjabani sister gi testimony ase tahanjadringi mamangda Holy Bible dagi story wahay amakhaktang ai pathoksarake Johan dagi fongdoksarake Johan panduptara gi padataret amasung taret dagi hauraga Padakun Gatret tagi hauraga padakun trase Aigi yausingna Aigi konjentai Aina mekhoi bukhangi amasung mekhoina Aigi tung illi Aina mekhoida lomba naidaba hingba pi mekhoi kaidongai da sumang loi aduga kana amatana Aigi kuttagi mekhoibu mulloi aingonda mekhoibu pibi khiba Aigi ipana pumnamaktagi hena chawi kana amatana Mekhoibu Aigi ipagi kuttagi munbangam loi Aiga ipaga amatani Amen Hallelujah Praise the Lord Takraba ipagi wahayna su adombu singbu sokpi boresanu haujikti athoiba testimony nungsijarabi ekhogi sister jamna atangbi Yesu Christagi machanupi sister Kabita Thawnamgi testimony si ekoi taminasi aduga testimony si ekhoina taraba matungda aroibada sister gi Kabita Thawnamgi mahakna sakpi yamna thamoida touch tauba isai gospel isai amasu ai tahanjarake sister gi testimony si loro matungda gospel isai si ekhoigi sister Kabita gi isai ni mayam ishorbu thagatuna taminasi aduga ishordagi thaujala se phangbiu aduga Yesu Christ bu khangjadriba Ichilnawi Chilima Pabung Sing Aroyo Matam Naksilakle Maramaduna Adomna Taba Kaktana Taduna Kanba Kaktana Taduna Adomgi Wasak Warep Laubiu Maramdi Taibang Pan Bagi Aroyo Matam Naksilaklaba Matam Sida Kanghodana Kanghodo Mikupta Hakjanga Tawaiga Kaina Kibataragadi Ekogi Tawaigi Pantungse Lomba Naidana Mangbani Maramaduna Hingingaida Gyan Taringaida Apaba Pataba Kangingaida Achum Aran Kangingaida Amamba Anganba Uringaida Anganba Jesu Christa Light of the world oriba Yesu Christa sargagi lambi oriba sargagi mangal oriba sarga leibak ta ekoibu lomba naidana thambigadoriba amasung ekoibu mamal yaudana lemna ekoibu chumhanbiba amasung mahakki hakjangna ekoida mamal oin leishembi mapuda sinaduna
ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯂꯧꯈꯤꯕ ꯀ꯭ꯔꯣꯁꯇ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯄ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯗꯨꯝ ꯂꯧꯁꯤꯟꯕꯤꯔꯣ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯄꯥꯕꯨꯡꯁꯤꯡ ꯃꯔꯝꯗꯤ ꯃꯇꯝ ꯅꯛꯂꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯧꯖꯤꯛꯇꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯎꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯋꯥ ꯑꯅꯥ ꯂꯥꯡꯇꯛꯅꯕ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯐꯠꯇꯕ ꯃꯄꯨꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯅꯕ ꯄꯨꯊꯅꯕ ꯍꯥꯠꯇꯣꯛꯅꯕꯒꯤ ꯍꯣꯠꯅꯔꯛꯂꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯉꯁꯤꯁꯨ ꯑꯗꯣꯝꯕꯨ ꯈꯨꯠ ꯇꯤꯡꯊꯣꯛꯄꯤꯔꯤ ꯑꯗꯣꯝꯗ ꯏꯆꯥꯅꯨꯄꯤ ꯏꯆꯥꯅꯨꯄꯥ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪ ꯑꯩꯅ ꯀꯟꯕꯤꯕ ꯄꯥꯝꯃꯤ ꯊꯥꯖꯧ ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯒꯅꯤ ꯑꯦꯃꯦꯟ ꯍꯜꯂꯦꯂꯨꯌꯥ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕ ꯀꯣꯟꯁꯤꯟꯕꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯁꯅꯨ ꯄꯨꯛꯅꯤꯡ ꯍꯣꯡꯖꯔꯛꯄꯁꯤꯡꯕꯨ ꯂꯣꯏꯅꯅ ꯊꯥꯖꯔꯕ ꯑꯩꯈꯣꯏꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯣꯜꯔꯦꯗꯤ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯕꯅꯤ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯈꯨꯠꯇꯒꯤ ꯀꯅꯥꯅꯁꯨ ꯃꯨꯟꯕ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛ ꯑꯗꯣ ꯃꯄꯥꯅꯤ ꯃꯆꯥꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅꯤ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯑꯣꯏꯕ ꯏꯁꯣꯔꯅꯤ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨꯅꯤ ꯑꯦꯃꯦꯟ ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯀꯕꯤꯇꯥ ꯊꯣꯉꯥꯝꯅ ꯄꯨꯝꯅꯃꯛꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯁꯂꯥꯝ ꯇꯧꯖꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯀꯃꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯄꯨꯛꯅꯤꯡ ꯍꯣꯡꯉꯛꯄ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯩꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅ ꯍꯦꯟꯅ ꯂꯧꯁꯤꯜꯂꯛꯄ ꯑꯗꯨꯒ ꯀꯃꯥꯏꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜꯒꯤ ꯂꯝꯕꯤꯁꯤꯗ ꯏꯁꯣꯔꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯕꯨ ꯆꯤꯡꯕꯤꯔꯛꯄ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯂꯤꯚꯤꯡ ꯇꯦꯁꯇꯤꯃꯣꯅꯤ ꯈꯔ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯒꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯄꯤꯖꯒꯦ ꯑꯩ ꯀꯕꯤꯇꯥ ꯊꯣꯉꯥꯝ ꯑꯩꯒꯤ ꯂꯩꯐꯝꯁꯤ ꯃꯣꯏꯔꯥꯡ ꯉꯥꯡꯈ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩ ꯑꯁꯦ ꯒꯣꯁꯄꯦꯜ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒ MPC ꯃꯤꯖꯣꯔꯥꯝ ꯁꯤꯅꯣꯠꯇ ꯑꯦꯚꯦꯟꯖꯦꯂꯤꯁ ꯑꯃ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛ ꯊꯧꯒꯜ ꯇꯧꯖꯔꯤ ꯑꯩꯅ ꯉꯁꯤꯒꯤ ꯊꯧꯒꯜꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯀꯃꯥꯏꯅ ꯏꯁꯣꯔꯅ ꯑꯩꯕꯨ ꯆꯤꯡꯕꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯇꯦꯟꯇꯛꯅ ꯃꯐꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩ ꯑꯁꯤ ꯑꯍꯥꯟꯕꯗ ꯂꯥꯏꯠ ꯃ꯭ꯌꯨꯖꯤꯛ ꯂꯚ ꯁꯣꯡ ꯃꯅꯤꯄꯨꯔꯤꯒꯤ ꯏꯁꯩꯁꯤꯡ ꯁꯛꯑꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯦꯝ ꯑꯦꯟ ꯑꯣꯕꯖꯦꯛꯁꯨ ꯑꯐꯥꯎꯕ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯕ ꯑꯗꯨꯁꯨ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯅꯠꯇꯅ ꯑꯩꯅ ꯄꯥꯝꯖꯕꯁꯦ ꯏꯚꯟ ꯕꯣꯂꯤꯋꯨꯗ ꯐꯥꯎꯕꯗ ꯏꯁꯩ ꯁꯛꯄꯁꯦ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯔꯛꯄ ꯑꯩꯒꯤ ꯑꯦꯝ ꯑꯦꯟ ꯑꯣꯕꯖꯦꯛ ꯑꯣꯏꯖꯔꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯌꯥꯕꯤꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯁꯣꯔꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯚ ꯁꯣꯡ ꯁꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯏꯁꯩ ꯁꯛꯄ ꯃꯇꯝꯁꯤꯗ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕ ꯄꯔꯄꯁ ꯑꯗꯨ ꯑꯣꯏꯗꯕꯒꯤ ꯃꯔꯝꯅ ꯑꯩꯅ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯤꯡꯕ ꯁꯨꯛꯊꯨꯡ ꯊꯨꯡꯉꯛꯇꯦ ꯑꯩꯅ ꯈꯜꯂꯨꯕ ꯑꯦꯝꯁꯤꯡꯗꯣ ꯁꯨꯛꯊꯨꯡ ꯊꯨꯡꯕ ꯉꯝꯃꯛꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯁꯥ ꯌꯥꯎꯗꯕ ꯑꯗꯨꯒ ꯅꯤꯡꯕ ꯀꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯦꯟꯖꯔꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯅ ꯈꯟꯖꯔꯛꯄ ꯑꯦꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯑꯣꯏꯅ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯝꯗ ꯀꯝꯄꯤꯇꯤꯁꯟ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯖꯔꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯌꯥꯎꯖꯩ ꯀꯝꯄꯤꯇꯤꯁꯟꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯑꯩꯁꯦ ꯀꯝꯄꯤꯇꯤꯁꯟꯗꯨꯗ ꯑꯩꯁꯦ ꯐꯥꯔꯁ ꯂꯥꯏꯗꯅ ꯁꯦꯀꯦꯟ ꯊꯥꯔꯠ ꯐꯥꯎ ꯇꯥꯔꯛꯇꯦ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩ ꯊꯃꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯔꯝꯗꯨꯅ ꯑꯩ ꯍꯥꯟꯅ ꯂꯥꯏ ꯇꯤꯟ ꯌꯥꯝꯅ ꯅꯤꯡꯉꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯑꯩꯅ ꯅꯤꯡꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯦ ꯏꯁꯣꯔ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯑꯩ ꯂꯥꯏꯁꯤꯡꯁꯦ ꯅꯤꯡꯕ ꯇꯣꯛꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯩꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯃ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯃꯈꯛꯇꯗꯤ ꯂꯩꯌꯦ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯁꯨꯝ ꯊꯥꯖꯕꯗꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯁꯨꯝ ꯂꯩꯔꯛꯑꯦ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯕ ꯃꯇꯨꯡꯗ ꯑꯩ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟꯅ ꯑꯩꯁꯦ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯑꯩꯒꯤ ꯗꯗꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯒꯣꯁꯄꯦꯜ ꯁꯤꯌꯔ ꯇꯧꯕꯤꯕꯗꯒꯤ ꯑꯩ ꯏꯁꯣꯔꯒꯤ
kanbibagi punsise ai fangjarakduna Prabhu Jisu Krista aina nahankai aina thijarakpa aibu sembiba tabangpa punaupu sembiba mapu amakhaktang lay aina masakti khangde haina aina khanjaramba thijaramba ado aina hojik ningjariba aigi Prabhu Jisu se oire haina matamda khangjarakpa matamdagi ai Prabhu Jisu Krista da pukning hongjaraki daga aigi testimony aigi living testimony da yamna aigi thawgalgi maikai sida chingbirakpa ishwarna chingbirakpa yamna maru oiba aigi punsida thokiba living testimony amakhatang masigi nimitsida mayang famda ai share tawjage aisi Prabhu Jisu Krista bu thajaba ama oina leirakpa matamda aisi nauringai matamadida kayate aibu Christian oibagi maramna imungdasu kaya tare khara aibu hantana khanbiba hagadra aduga ai isorge thawgal tawraga jata chatlaga ai isorge thawgal na haragadi ai de lapu lagadi asum khong thangdoga chatninge matamdida adu sen thopa lambi da mata aingonda laite adugi maramduna yumdagi imung manungi miyoi singna paisa thokpa thaba amata tawde namanabi singna fi londana dagidi fi sadana sen tanana masa marana tumsanaba tawe nangna sen thokpa lambi so amata tawde pungjatta chatlaga laye haina aingonda pungangta ngange matanduda ai se asuke matik aigi wakhalje pathafam laitaba ingthafam laitaba aduga aibu pukning da mayamda ngangapagi maramna aise tairongpalsida hiningba phauraktaba matam ama aingonda laike matamduda ai isoba thajarurabanina ai ithanda sijabadi paapne haibase ai mai aksengna khangya dagi maramdana ai siba sungamde adubu aigi wakhalde asuke matik ai wakhalda yamna potlum puraga ai matamduda lenba matamni adugi matamduda aina aigi mobile phone macha ama pairame adusu Motorola gi black and white da keypad ki phone ama pairame adu matamda ai kharasu angang su oiri wakal da su khara oiri aduga chahi da su khara oiri angang oiri matamda aina aigi phone sida aijo itanda akhogi ingkol gi yumgi mamangda itanda phammaga aina oriba phibamse aisi yamna hingbada waba aduga imungda aibu amanasu ngangba chaiba tawba aduga adugi maramduna aisi yamna hingningdaba phawramme adugi maramduna aina aigi phone sida aina wakhanda ai isorda message ama thage haina aigi wakhanda du khalle aduga aigi phone Motorola phone da aina isorda inabane haina aina message ama ye aina ibudo sumani ishor aise tabang palsida hingba matamda yamna ware ai hingba yamna ware maramaduna Prabhu nangna aibu nungsibiba oragati aibu yamna thuna lawba lakpiro haraga ai mittagi pise mari sintaraga aise kappaga ai phone da ai message to ai message to iba matamda aina sigi message ishorda thage haduna ai phone sida aina number se pungsada sajalla ai bhavna ai phone sida aduga message to aina ishorda thari ne haina aina ishorda thai message to thai aduga message to yam thajadaba monda deliver tawgare message delivery report se aigi phone sida lai adu aise ngahaleragadi thaba loiga isaji pakhalle asmina mingonda ka message thongba oitaragadi mina kari haina khangini haina khalaga am wakhal jam kibagumba adu ikaibagumba adu maintaraga aise fare adu asum haugare adugi numidang athengba matamse aigi itanda tama ai matamduda aigi imaga asum tamina ya famungda adubu aigi imadu adugi numitudade aigi iche aigi apokminaba iche da madi mayum pale da magi mayumda aigi iche gi mayumda aigi imadu lekhi numitumadi ai numidang do itanda tumaga laya tama matamduda aigi numidang sida aigi mang ama mangi masigi mangse aigi punsida
ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯔꯛꯅꯅꯕ ꯏꯁꯣꯔꯅ ꯑꯆꯧꯕ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯑꯃ ꯑꯩꯒꯤꯗꯃꯛꯇ ꯄꯤꯕꯤꯕꯅꯦ ꯍꯥꯏꯅ ꯑꯩꯅ ꯉꯁꯤꯁꯨ ꯁꯨꯝ ꯂꯧꯋꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯪꯗ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯁꯨ ꯑꯩꯅ ꯅꯤꯡꯁꯤꯡꯖꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯑꯩ ꯇꯁꯦꯡꯅ ꯊꯥꯒꯠꯂꯦ ꯑꯩꯅ ꯑꯩꯒꯤ ꯃꯪ ꯑꯗꯨꯗꯁꯨ ꯑꯩꯅ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯑꯩꯅ ꯄꯨꯔꯤꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯩꯅ ꯍꯤꯡꯕꯗ ꯋꯥꯕ ꯄꯣꯠꯂꯨꯝ ꯑꯩꯅ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗ ꯏꯁꯣꯔ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯤꯔꯣ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯈꯤꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝꯗꯣ ꯑꯗꯨꯒꯤ ꯄꯣꯠꯂꯨꯝꯗꯨꯃ ꯑꯩ ꯄꯨꯔꯒ ꯃꯪꯗꯨꯗ ꯑꯩꯁꯦ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯑꯆꯧꯕ ꯇꯥꯏꯕꯪꯄꯥꯜꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯒꯤꯅꯦ ꯍꯥꯏꯅ ꯑꯆꯧꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯃ ꯊꯣꯛꯂꯛꯑꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯌꯦꯡꯈꯤꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯁꯦ ꯀꯪꯐꯥꯜ ꯎꯄꯥꯜ ꯋꯥꯄꯥꯜ ꯍꯥꯏꯕꯁꯦ ꯃꯁꯛ ꯑꯃꯠꯇ ꯎꯕꯗ ꯏꯁꯤꯡꯒꯤ ꯏꯁꯤꯡ ꯉꯥꯛꯇꯅ ꯀꯨꯞꯄꯅꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯑꯉꯧꯕ ꯅꯨꯡꯉꯧ ꯑꯃꯒꯤ ꯃꯊꯛꯇ ꯑꯉꯧꯕ ꯅꯨꯡꯉꯧꯒꯤ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯑꯩꯁꯦ ꯃꯇꯣꯟ ꯑꯃꯗ ꯑꯩꯁꯦ ꯂꯦꯞꯄꯒ ꯂꯩꯔꯝꯃꯦ ꯑꯩ ꯏꯊꯟꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯁꯦ ꯑꯉꯧꯕ ꯐꯤꯖꯣꯜ ꯉꯥꯛꯇ ꯊꯣꯜꯂꯦ ꯍꯥꯏꯔ ꯀꯥꯟꯗꯨꯗ ꯇꯥꯏꯕꯪꯄꯥꯜꯗꯒꯤ ꯁꯔꯒꯗꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯀꯨꯝꯊꯔꯛꯄꯗꯣ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯏ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯉꯁꯥꯏ ꯑꯩ ꯄꯨꯔꯝꯕ ꯑꯋꯥꯕꯒꯤ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛꯇꯣ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗꯒꯤ ꯂꯣꯏꯅ ꯊꯥꯡꯊꯕꯤꯕꯒꯨꯝꯅ ꯑꯩꯅ ꯑꯩꯒꯤ ꯏꯁꯣꯔꯒꯤ ꯁꯛꯇꯝꯗ ꯎꯖꯕ ꯃꯇꯝꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯝꯃꯦ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯏꯁꯣꯔꯅ ꯎꯕꯤꯗꯨꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯏꯀꯣ ꯍꯥꯏꯔꯒ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯦ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇꯨꯗ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯑꯩꯒꯤ ꯏꯃꯥ ꯅꯤꯡꯁꯤꯡꯉꯛꯑꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯤꯡꯁꯤꯡꯉꯦ ꯃꯔꯝꯗꯤ ꯃꯈꯣꯏꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯗ꯭ꯔꯤꯕꯅꯤ나 ꯃꯈꯣꯏꯗꯤ ꯁꯣꯏꯗꯅ ꯑꯩꯗꯤ ꯏꯁꯣꯔꯅ ꯂꯧꯕ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯄꯨꯟꯕꯁꯤꯗꯤ ꯁꯣꯏꯗꯅ ꯏꯁꯣꯔꯒꯤ ꯀꯟꯕꯤꯕꯁꯦ ꯐꯪꯉꯔꯣꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯊꯃꯣꯏꯁꯦ ꯑꯃꯨꯛ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯅ ꯑꯩ ꯋꯥꯔꯛꯑꯕ ꯃꯇꯝꯗ ꯑꯩꯅ ꯑꯩꯒꯤ ꯏꯁꯣꯔꯗ ꯑꯩ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯒ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯧꯔꯛꯈ꯭ꯔꯦ ꯏꯄꯥ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯕꯒꯨꯝꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯁꯨ ꯀꯟꯕꯤꯌꯣ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯁꯨ ꯀꯟꯕꯤꯌꯣ ꯍꯥꯏꯔꯒ ꯑꯩ ꯏꯁꯣꯔꯗ ꯀꯞꯄꯒ ꯑꯩ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯧꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯃꯇꯝꯗꯨꯗ ꯍꯦꯛ ꯃꯤꯀꯨꯞꯇꯨꯗ ꯑꯩꯁꯦ ꯃꯤꯀꯞ ꯊꯣꯛꯂꯛꯈ꯭ꯔꯦ ꯑꯁꯦꯡꯕꯗ ꯇꯥꯏꯕꯪꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯃꯪꯒꯨꯝꯅ ꯈꯟꯗꯔꯦ ꯑꯩꯒꯤ ꯃꯪꯒꯤꯕ ꯃꯪꯗꯣ ꯇꯥꯏꯕꯪꯄꯥꯜꯗꯁꯨ ꯑꯗꯨꯒꯤ ꯑꯋꯥꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯉꯣꯏꯗꯕꯒꯤ ꯑꯋꯥꯕꯁꯦ ꯑꯩ ꯍꯥꯏꯐꯝ ꯈꯟꯕꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯨꯕ ꯍꯧꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯐꯣꯟꯁꯦ ꯐꯃꯨꯡ ꯃꯅꯥꯛꯇ ꯊꯝꯕ ꯐꯣꯟꯗ ꯑꯩꯅ ꯐꯠꯂꯥꯎ ꯐꯒꯠꯂ ꯌꯦꯡꯕ ꯃꯇꯝꯗ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯝꯃꯦ ꯃꯇꯝꯗꯣ ꯑꯗꯨꯒ ꯑꯩꯁꯦ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯑꯗꯨꯒ ꯀꯔꯤꯅꯅꯣ ꯈꯪꯗꯦ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯕꯒꯨꯝꯅ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯑꯦ ꯅꯪꯒꯤ ꯑꯋꯥꯕꯁꯦ ꯅꯪꯅ ꯈꯥꯡꯒꯗꯕ ꯑꯋꯥꯕꯁꯦ ꯌꯥꯝꯅ ꯀꯨꯏꯔꯔꯣꯏ ꯅꯪꯒꯤ ꯅꯨꯡꯉꯥꯏꯒꯗꯕ ꯑꯔꯣꯏꯕꯒꯤ ꯃꯇꯝ ꯑꯗꯣ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯈ꯭ꯔꯦ ꯅꯪꯅꯈꯥꯡꯒꯗꯕ ꯑꯋꯥꯕꯁꯦ ꯀꯨꯏꯔꯔꯣꯏ ꯂꯣꯏꯒꯗꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯊꯧꯒꯜ ꯀꯟꯅ ꯇꯧꯕ ꯍꯧꯔꯣ ꯄꯨꯛꯅꯤꯡ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯩꯒꯤ ꯊꯧꯒꯜ ꯇꯧꯕ ꯍꯧꯔꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯏꯁꯣꯔꯒꯤ ꯈꯣꯟꯖꯦꯜꯅ ꯋꯥ ꯉꯥꯡꯕꯤꯔꯛꯈ꯭ರೆ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩ ꯐꯃꯨꯡꯗ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩ ꯏꯁꯣꯔꯗ ꯀꯞꯄꯒ ꯏꯁꯣꯔꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯦ ꯏꯁꯣꯔ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯅꯪꯒꯤ ꯊꯧꯒꯜꯁꯦ ꯐꯖꯅ ꯇꯧꯕ ꯍꯧꯖꯔꯒꯦ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯕꯨ ꯄꯨꯝꯅꯃꯛꯁꯦ ꯄ꯭ꯔꯚꯨꯅ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯅꯕꯤꯌꯨꯀꯣ ꯑꯔꯣꯏꯕ ꯇꯥꯏꯕꯪꯄꯥꯜ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨꯁꯨ ꯄ꯭ꯔꯚꯨꯅ ꯄꯨꯕꯤꯌꯣ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯞꯄꯒ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯨꯗ ꯑꯗꯨ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯂꯣꯏꯔꯒ ꯑꯩꯗ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗꯨꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯑꯩꯒꯤ ꯐꯣꯟꯗ ꯀꯃꯥꯏꯅ ꯃꯦꯁꯦꯖ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯅꯪ ꯅꯨꯡꯇꯤꯒꯤ ꯅꯪꯒꯤ ꯐꯣꯟꯁꯤꯗ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯊꯥꯔꯛꯄ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯑꯦ ꯑꯗꯨ ꯄꯥꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯝꯕꯔ ꯑꯃ ꯄꯤꯔꯛꯑꯦ ꯃꯁꯤꯗ ꯃꯤꯁ ꯀꯣꯜ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯑꯩꯗꯣ ꯅꯝꯕꯔꯗꯨꯗ ꯑꯝꯇ ꯈꯟꯊꯕ ꯇꯧꯗꯅ ꯃꯤꯁ ꯀꯣꯜ ꯊꯛꯂꯝ ꯄꯤꯌꯦ ꯃꯤꯁ ꯀꯣꯜ ꯄꯤꯔ ꯃꯇꯨꯡꯗꯨꯗ ꯅꯪꯒꯤ ꯁꯕꯁꯀ꯭ꯔꯤꯞꯁꯟꯁꯦ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯕ ꯍꯧꯔꯦ ꯕꯥꯏꯕꯜꯒꯤ ꯑꯍꯥꯟꯕ ꯃꯦꯁꯦꯖ ꯊꯥꯕ ꯍꯧꯔꯦ ꯑꯗꯨꯒꯤ ꯃꯦꯁꯦꯖꯇꯣ ꯑꯩ
ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯁꯨ ꯀꯥꯎꯕ ꯂꯩꯇꯦ ꯑꯗꯨꯗ ꯏꯔꯛꯄꯁꯦ ꯏꯪꯂꯤꯁꯇ ꯊꯥꯔꯦ ꯄsalm number 30ꯒꯤ 5ꯗ weeping may endure for a night but joy comes in the morning haibase adugi bible gi wahai se agi phone aduda tharapa hawe ahingda pi tarabusu ayukta harau tayamba phangni haiba wahai se ishona ingonda pibirakuna aigi awaba polom pumnama ishona thangthabikre aduduga masigi matanda angakpa ingonda ishogi Bible के वाइसे नुक्तिगे थरक हौखरे Deuteronomy 31 के 6 नपांगल कंखलो अदुगा नथौना लयो मखोइबु कीगनो नखोइगी मपु इबुंगो मसामकना नखोइगे लोइना बिगनी इबुंगो महाना नखोइबु माइथी हलोय अमदि सोता हलोय हाबिना चिंबा अइंगोंदा पांगल थौना हापा ईश्वरगे वहाई सिंगसे नुक्तिगे थरक हौखरे अदुगी मतंगदुदा ईश्वरना आइगिदमक्ता ईश्वरगे थगल तौननबा लंबी पिरतुना आइसे मदुगी हेक मतुंगदगी गॉस्पेल सिंगर ओइना ईश्वरगे थगल तौननबा ईश्वरगे थागत इसै सअग ईश्वरगे थगल तौननबा अंगप पंगना आई मपुंग फादब ओरबसु आई हैतब सिंगदब ओरबसु तैबंग पानबगी अफाफाबा सिंगरगा आई चांगदमनबदा मतिक जादब ओरबसु ईश्वरना मागी थगलगिदमक्ता मरोयबा खुलाय अमा ओइना मणिपुर लमदम मसिदा आइबु ईश्वरना सिजिनबा हौबिरे अदुगी मतंगदुदा ईश्वरना आइगे थगलगे लंबी से मथंग मथंग ईश्वरना पिबिरपगी मतंगना हौजिकति ईश्वरगे थागत इसा इसक्तना थगल तौबा खक्ता नतना ईश्वरगे अफबा वापाउ संदोक्तुना मांगेबा थवाइसिंग खोमजिननबगी दमक्ता सोंथरब चौथरब थवाइसिंगबु प्रभुगी नुंगसिबा तेखल हननबगिदमक्ता ईश्वरगे थौजाना MPC मिजोराम सिनोद के मखादा एवेंजलिस्ट अमा ओनसु आइबु थगल तौननबगिदमक्ता मोरांग फेलोशिप हाइबा MPC मखादा लेबा फेलोशिप सेंटर असिदसु थगल तौजबा फंगनबिरे सिसिंग असे ईश्वरना अइंगोंदा पिबिरक्पा नुंगसिबा थौजल बोर अदुगी मपानने हाइन अंगे सिनमिसिदा ईश्वरबु हरावबगा लोइनना हराव तैनवा मफाक मयामगे फमदा आइना ngasiगी लिविंग टेस्टिमोनी असे ना शेयर तौजनिंगे आइगे लिविंग टेस्टिमोनी असे मयामगे मफमदसु सोइदना ईश्वरना बोर पिबिबा ओइसनो अताबा खुदिंगदा ईश्वरना बोर पिबिबा ओइसनो अदुगा मयामगे फमदा आइना अरोइबदा थौगचनिंगबा ईश्वरगे वाहै अदुदि पुंसीदा माइथीबा कया थेंगनबा ओरबसु पुंसीदा अवाबा खुदोंथिबा कयाना लंगोय चनबा ओरबसु प्रभु जीशु ख्रिस्टदा चेतना थाजदुना लेबियो प्रभु जीशु ख्रिस्टना वासक पे नखोइबा कदंगदसु थादोकपिरा अदुगा सोथा हलोयना ईश्वरगे वाहैना वासक पिबगी मरमना अदुगनबा ईश्वरगे वासक अदो अदोंगे पुंसीदा सोदना थेंगनबिगनी पुंसीदा निंगहनबा लेबिगना प्रभु जीशु ख्रिस्टना मतम चुप्पदा अदोंगे पुंसीबो कनबिननबा थवाइबु कनबिननबगिदमक्ता नुंगसीना मागी मथांदा कोनसिननबगिदमक्ता खौरानो ngaiduna leijari habase ngasigi numisida aroibada aina famda insinjaningba ईश्वरगे वाहाइदुनि पुनमकी मथक्ता ईश्वरना बारपिना बिबु ओइसनो आमेन सुटिंग लोई आवा बहाय
you